Mamangaidagi hauna wathok yamba lamdam asida nupi si Khunnai na Maru Oiba Thoudang kaya ngasi fawba lawduna lakli haina wangkai asige MLA Thangjam Arunkumar na phongdokhrei. Wafam asing asi nongmaibungda leiba Nongmaibung Women's Development Association lingkhat khibagi nifu matoi shuba mapokumon thoronga mari leinana Nongmaibung pung makhongda pangthokpa thoramda mahakna phongdokhibani. Thoramadu Manipur ki Rural Development and Panchayati Raj ki Director KSS Umananda, ESC Nongmaibung President Wahingbam Isur Chandra, Imphal College ki Associate Professor RK Tocha, UPF Manipur ki President Nongthungbam Rupa Chandra Madi, Nongmaibung Women's Development Association ki President Mutum Sobitana Mathang Sitna, Mithunglen Singoina Sarugyaki, Association asi ya chobo Thoudang Loram balai ki roba members singi mafam de kai kumnabut pa yaw na pangthokpa thoramadu MLA Arunkumar na makata na hai matam sang na lamdam asi ki damak thogay kya pangthoklaga lakpa singma mayra paibi mayra loop amagi lai ki roba sing dai kai kumnabu utpa amadi hojik thogay puriwa singda khudol tamduna pukning thogatpa simak thagat ningai ni Sahi taret kuntak padagi hauraga nupi lal na chingba yauna lamdam asigi tongan ba thodok kaya da nupi Khunnai na ngasi magsu achungba Thoudang lawri maroi na mayai kaban nisagi mayokta nupi sing na ngasi sulepta na thengnari kumja lising amaga chamapan marifu matamda mayai kaban nisa chabagi thawong asi fashion amagum khanarami adubu madugi chaitheng imung kaya awa funda tahanke fibam adudagi kannana ba mafum da mayra paibi lup kaya thoraktuna nisagi mayokta chawna lepa horake amaramda setmilon gi fibam fagat hanana bahona pada nupi singna chobo Thoudang lawri loinana sana khona bagi lamda so lamda masigi nupi Khunnai na malemda chobo fida amakan mangambagi mathakta nupi singna lamda masigi fajaraba culture gi saktam kaya malemda takli hain MLA Arunkumar na makata na phongdokhi chocolate hai ba to America khangde the to countries sing khangde even India gi lei ba cho state sing da su adu ba ke culture ji ka kan ku phangde do ku Manipur di tongan asi ana gi da kalma dress set kani akoi long gano ba kalma dress set kani jai ge da kalma dress set kani ha ba sing je ku dress ko chi mur ka da ko ne khang ni ne si chali ni mai ben sing si chali sing si Shorat chali ni sti chali ni chako chali ni jaiga chali ni luhong chali ni ko dress ko to yang khang ni adu sigum ma yam culture ka da na pokal ka de nupi ka tan ne sin nupi sin se lo wi to la to ke mati wangi lebi ne so se sin ku de ma ta na pel to je ni se e ko ina thabo ma to ba chakot ko ki khang de any issue ma la pa kan da ko mi gi ma gi na idana ai gi mi gi na idana so ko ta phajana to mi na si ai le gi sai te ge ai support of jage na support of jage na me du so famjani Maduga mari lainana Nongmaibung Women's Development Association ki President Mutum Sobitana phongdorakpada lamdam asigi oiba thodok wathok kayada imaivel singna mating pangbirakpa simak chautok saningai ni matung tarakpada soikoi masel sogat minaduna ihen Thoudang longnana bohonasi lamdam asigi aifana na bathabak toba matamda mayra loop amagi fampai riba singa du khakta natana mipung khuding makya chokba Thoudang lei ngasi fawba loop asina thabak thawai kya pangba ngamliba simak mamangai digi ahlaman singa duna hongdok piramba Thoudang singa dugi matung inbani haina mahakna phongdokhi Maya pai bini ne thole cha nungdang gan ayuk nungthi ni matam dadi sangna banati tholai badisu matam khare ra mu ayo se ha ga maya ta ra ga mari de thongna re ni apipom isa chen ba tau ko mata ga ni maya pai bini akhoi isa macha chen ni haidana to panati cha do ko salaga madai du da lak nari ban thi phau ba sum haina chaw na pang thok na chaw na lai da ne khing khan na tau ri ba cha ma se hanana thaga chari